Morok thabiriba ichil naw singda khakhtang khangminagadaba topic amakhatang ai mayamda phukhatchage ngasi khoina mangda ulbiriba morok si da sumaina mana se yam kana kaina sumaina konjan bagumba adagi magi normal legadaba masak maung dagi sumaina leitaba haiba tare ko ado si singsi not only magi mana sida ngakta natabida makhada paliba morok se sida paliba morok sida bogda khogi magi shape se yam thina chumdaba sumaina lei khaiba gumba thengnaba adagi sida lei se morok se ai si yembiu nyamda se lei se khogi sumaina konjal laga shape se chumdaba haitare ko phairing turing khojing khojang topa morok se masak mong si phajadaba aduga sumaina leiba gi condition singse dum thengnadaba nate thengnai haitare thengnariba size da sudum tawre mana se adi mana konjan ba adagi mong ta da sida leibiba stage singse sumaina leibagi condition sing thengnabiraba sigi condition si leiba kanida mayamna khanbasi only tinkup khaktana thon ba haitare virus na thon bani haiba adagi white fly na thon bani haiba trips na thon bani haiba adugum baduk nakta da khoina hadi chatpasi masi lale haiba pochi hogi pambi se da machinja ama walaba kari machinja no haiba tamda hogi calcium madi hogi boron pambi se da haitai leiwa le house te da calcium madi boron je walaga su haiba sem sumaina khona mana konjan ba sumaina tawiba yengba yam phajada ba haitai pala iba morok pala ga su mong ta da ba kian ba khotpa de di masak mong thi ba se hadi calcium amasung boron ani je walaga su sumaina tawi haiba juma lomichil naw singda kitang thamjage somna sunda ising sini ko pambi ya mana jaga sida haitare sigi jaga matik sida haiba calcium and boron je wat poi doini sida leiba mong se sile me ubire ko ado koi calcium ga boron ga do pijaram doini mafam sida duganda ajik leiba condition jiga hayeng maji changes ama la i na jaga lakte habdu khoi amu yengminasi